The GK channel bu miyeng tabiriba pumnamakpu Gorbachov na ahamdamakta taramna okchari. Midyeng tabiriba pumnamakna aihapu puning thawgatpiba oina video asibu like tawbiu, channel asibu subscribe tawbiu loinana mayam pumnamakna video asibu loiba phawbutang miyeng tabiu. Ngasigi video asi hojungagi mangoinana adomgi screen da uriba contest asigi matangda hena khangbinamagidmakta I button da piriba link natragana description da piriba mamangi episode number 5 pu miyeng tabiu. Ngasigi video asi matang asida haujarage. Ngasigi ahanba wahang asidi headquarters of the International Court of Justice is at A. New York, B. The Hague, C. Geneva, D. Rome. International Court of Justice ki headquarter asi kadaida leibagi ahanbada New York, nisubada The Hague, ahumsubada Geneva, marisubada Rome. Ngasigi anisuba wahang asidi who is known as Gurudev? A. Madan Mohan Malaviya, B. Syama Prasad Mukherjee, C. Rabindranath Tagore, D. None of these. Kanabu Gurudeva hairaga khangnabagi ahanbada Madan Mohan Malaviya, anisubada Syama Prasad Mukherjee, ahumsubada Rabindranath Tagore, marisubada mathakta pallibasing asi amatta natte. Ngasigi ahumsuba wahang asidi who is known as Nightingale of India? A. Padmaja Naidu, B. Vijay Lakshmi Pandit, C. Sarojini Naidu, D. None of these. Kanabu Nightingale of India hairaga khangnabagi ahanbada Padmaja Naidu, anisubada Vijay Lakshmi Pandit, ahumsubada Sarojini Naidu, marisubada mathakta pallibasing asi amatta natte. Mathakta pankriba wahang ahum asigi adom-adomgi achumba paukhum adu mathangi numitki mudang wairam pung 3 phawgi mamangda comment tawbiro. Haiba question ahum asigi achumba paukhum pibirakpa comment ta pibirakpa miyoi ama khangatcharaga mathangi video da mahakki ming adu laukthokchagani amasung haiba question ahum asigi achumba paukhum su mathangi video da haidokchagani. Loinana channel asida haiba video asi numit khudingi numidangi pung 9 taba matamda thadokjarakani. Mamangi video da hangjakhiba wahang ahum ahanbada when did the World War I start? A. 1941, B. 1939, C. 1931, D. 1914. Hairiba wahang asigi achumba paukhumna D. 1914 ni. Anisuba wahangda when did the World War II start? A. 1939, B. 1919, C. 1931, D. 1914. Hairiba wahang asigi achumba paukhumna A. 1939 ni. Ahumsuba wahangda the Glorious Revolution started in A. 1688, B. 1749, C. 1660, D. 1701. Hairiba wahang asigi achumba paukhumna A. 1688 ni. Loinana wahangsing asigi achumba paukhum pibirakpa miyoi adudi khagiamba posangbam ni. Video asibu yengbiba amasung comment tawbibagidamak adombu thagatchari. Midyeng tabiriba pumnamakna video asibu like tawbiramu, share tawbiramu, loinana channel asibu su mapung phaba channel ama oinabagidamakta subscribe tawbiramu, loinana anauba video ama hek lakpaga khangnabagidamakta bell icon da nambiu. Midyeng tabiriba pumnamapu asigi oinadi kainanaba yathang nijari mathangi video da amuk thengnarasi mayam pumnamapu Gorbachov na amuk hanna thagatpa phongdokchari.